ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯗ꯭ꯔꯁꯥꯗ ꯖꯨꯂꯣꯖꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁꯨꯔꯅꯟꯗ ꯁꯅꯥꯁꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏ, ꯊꯥ ꯑꯁꯤꯒꯤ 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯀꯛꯀꯗꯕꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯣꯝ ꯁꯥꯏꯟꯁ ꯑꯃꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯆꯦꯔꯛ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯖꯨꯂꯣꯖꯤꯒꯤ ꯑꯣꯖꯥ ꯁꯨꯔꯅꯟꯗ ꯁꯅꯥꯁꯝꯕꯨ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯛꯄ ꯍꯥꯏꯕ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯖꯨꯂꯣꯖꯤꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩ ꯇꯝꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯁꯤꯅ ꯃꯍꯩ ꯇꯝꯖꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯄꯤꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥ ꯑꯁꯤꯒꯤ 23 ꯐꯥꯎꯕꯗ ꯑꯣꯖꯥ ꯁꯨꯔꯅꯟꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯀꯛꯀꯗꯕꯅꯤ꯫ ꯑꯣꯔꯗꯔ ꯀꯛꯇ꯭ꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯊꯤꯡꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯗ꯭ꯔꯁꯥꯒꯤ ꯍꯣꯝ ꯁꯥꯏꯟꯁ ꯑꯃꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯋꯥꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯖꯨꯂꯣꯖꯤꯒꯤ ꯂꯦꯛꯆꯔ ꯑꯣꯏꯕ ꯑꯣꯖꯥ ꯁꯨꯔꯅꯟꯗ ꯁꯅꯥꯁꯝꯕꯨ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19, 2023ꯗ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯊꯣꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯖꯨꯂꯣꯖꯤꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩ ꯇꯝꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤꯉꯩ ꯑꯃꯗꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯁꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯄꯤꯔꯦ꯫